ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ manipuristory.com ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯆꯪꯉꯒ ꯃꯌꯥꯝꯅ ꯋꯥꯔꯤ ꯄꯥꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯁꯪꯕ ꯃꯇꯝꯗ ꯋꯥꯔꯤ ꯄꯥꯕꯤꯕ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯥ ꯐꯥꯖꯤꯟꯕꯤ ꯂꯥꯏꯔꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯗꯅꯤ ꯉꯧꯔꯣꯛ ꯉꯧꯕ ꯑꯆꯧꯕ ꯂꯩꯆꯤꯜ ꯑꯃꯒꯤ ꯃꯊꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯃꯤꯡꯅ ꯇꯝꯅꯥ ꯀꯧꯕꯤ ꯑꯃꯈꯛ ꯍꯤꯞꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯑꯃꯨꯟꯕ ꯑꯪꯒꯨꯔ ꯑꯗꯨ ꯁꯥꯟꯅꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯝꯅꯥꯅ ꯂꯩꯆꯤꯜ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯅꯤꯔꯩꯄꯥꯛ ꯑꯗꯨꯗ ꯌꯦꯡꯊꯔꯒ ꯌꯥꯝꯅ ꯇꯟꯅ ꯃꯆꯤꯟ ꯑꯗꯨ ꯇꯨꯝꯊꯣꯛꯂꯒ "ꯀꯩꯗꯧꯔꯖꯥꯠꯅꯣ? ꯉꯁꯤꯗꯤ ꯊꯣꯔꯛꯄ ꯎꯗꯦꯕꯤ?" ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯥꯔꯣꯏ ꯆꯤꯡꯉꯥꯔꯦꯜꯅ ꯈꯪꯍꯜꯂꯛꯂꯒ "ꯙꯝ!" ꯇꯝꯅꯥꯅ ꯈꯪꯂꯗꯨꯅ ꯂꯩꯆꯤꯜ ꯑꯗꯨꯗꯒꯤ ꯅꯥꯟꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯜꯂꯤꯕ ꯃꯁꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯂꯒ ꯂꯩꯆꯤꯜ ꯃꯊꯛ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯒ "ꯀꯩꯅꯣ? ꯑꯗꯨꯛ ꯊꯤꯅ ꯈꯪꯍꯜꯂꯛꯏꯗꯨꯕꯣ? ꯉꯥꯎꯔꯕꯣ ꯅꯪ? ꯅꯣꯏ ꯇꯣꯂꯣꯃꯨ ꯁꯛꯇꯥ ꯊꯤꯗꯨꯒꯤ ꯋꯥꯈꯜꯗꯔꯥꯕ? ꯏꯁ ꯍꯥꯍꯥ ꯁꯛꯊꯤꯕ ꯀꯥꯏ! ꯅꯣꯏꯒꯤ ꯃꯤꯠꯇ ꯊꯤꯅ ꯎꯖꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤꯅꯦ ꯃꯥꯃꯨꯛ ꯍꯦꯟꯕ ꯂꯥꯏꯔꯦꯝꯕ ꯑꯃꯠꯇ ꯂꯩꯄꯣꯠꯇꯦ, ꯅꯣꯏꯅ ꯀꯔꯤ ꯈꯪꯉꯗꯅ?" ꯇꯝꯅꯥꯅ ꯃꯌꯥ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯅꯣꯛꯂꯒ "ꯀꯔꯤꯕ? ꯇꯣꯂꯣꯃꯨꯃꯨꯛ ꯐꯖꯕ ꯂꯥꯏꯔꯦꯝꯕ ꯂꯩꯇꯦꯕ? ꯍꯥꯍꯥ ꯑꯃꯨꯛꯀꯁꯨ ꯅꯣꯛꯀꯦ ꯑꯗꯨꯗꯤ꯫ ꯅꯠꯇꯦꯅꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯁꯦ ꯐꯖꯕꯗ ꯁꯣꯟꯅꯔꯤꯕꯅꯦꯕ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯅꯒ ꯇꯣꯂꯣꯃꯨꯁꯦ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯣꯏ ꯂꯥꯏꯔꯦꯝꯕꯁꯦ ꯑꯁꯤꯗꯤ ꯊꯤꯃꯜꯂꯤꯗꯀꯣ ꯀꯥꯏꯅꯒ ꯂꯣꯏꯅ ꯂꯥꯟꯅ ꯎꯅꯈꯤꯗꯣꯏꯅꯤꯀꯣ ꯑꯃꯨꯛ." ꯆꯤꯡꯉꯥꯔꯦꯜꯅ ꯇꯝꯅꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯊꯦꯡꯖꯤꯜꯂꯒ "ꯌꯥꯔꯦ, ꯁꯤꯗꯕꯗꯣ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ?" ꯇꯝꯅꯥꯅ ꯅꯣꯛꯄꯗꯣ ꯂꯦꯞꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ "ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ, ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ꯫ ꯁꯥꯎꯔꯕꯣ?" "ꯁꯥꯎꯕꯩ ꯋꯥ ꯅꯠꯇꯦ꯫ ꯅꯪꯒꯤꯗꯨꯕꯨ ꯀꯝꯗꯧꯔꯒꯦ?" ꯇꯝꯅꯥꯅ ꯅꯨꯡꯉꯥꯏꯇꯅ ꯃꯤꯔꯩꯕꯥꯛ ꯑꯗꯨꯗ ꯌꯦꯡꯊꯔꯒ "ꯇꯨ ꯉꯁꯤꯒ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯔꯦ ꯃꯥꯒꯤ ꯂꯧꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯎꯗꯕ, ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ." ꯆꯤꯡꯉꯥꯔꯦꯜꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯇꯝꯅꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯇꯞꯅ "ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯤꯔꯩꯄꯥꯛꯇ ꯆꯠꯂꯒ ꯌꯦꯡꯊꯣꯛꯎꯁꯤꯗꯅ." "ꯍꯥ? ꯍꯦ, ꯑꯇꯣꯞꯄꯅ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯗꯅ ꯇꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯔꯗꯤ ꯅꯍꯥꯟꯅ ꯆꯠꯂꯒ ꯁꯥꯌꯣꯜꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯏꯔꯥꯡ ꯍꯧꯔꯅꯤ ꯏꯕꯦꯝꯃ." "ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯇꯝꯅꯥ, ꯅꯪꯅ ꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯈꯟꯖꯔꯒ ꯀꯩꯒꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯃꯤꯠꯀ ꯃꯤꯆꯥꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯄꯥꯝꯗ꯭ꯔꯕ?" ꯇꯝꯅꯥꯅ ꯅꯨꯡꯉꯥꯏꯇꯅ "ꯀꯩꯒꯤ ꯄꯥꯝꯃꯣꯏꯗꯣꯏꯅꯣ? ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯃꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯈꯥꯔꯤꯕ ꯄꯜ ꯑꯁꯦ ꯃꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯦꯝꯕꯤ, ꯂꯥꯏꯁꯤꯡꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯈꯟꯖꯕꯗꯤ ꯉꯁꯤ ꯉꯔꯥꯡꯗꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯍꯦꯛ ꯄꯤꯛꯂꯤꯉꯩ ꯁ꯭ꯋꯔꯒ ꯑꯁꯤꯗ ꯅꯍꯥꯛꯀ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯥꯕꯨ ꯉꯥꯎꯖꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ." ꯆꯤꯡꯉꯥꯔꯦꯜꯅ ꯍꯧꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯤꯡꯁꯤꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ, ꯅꯪ ꯑꯩ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯉꯩ ꯃꯤꯔꯩꯄꯥꯛꯇꯒꯤ ꯑꯍꯧꯕ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯅꯪ ꯑꯩ ꯄꯥꯛꯊꯔꯒ ꯌꯦꯡꯈꯤꯕꯗꯣ꯫ ꯃꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪꯅ ꯃꯥꯕꯨ ꯎꯖꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯤꯉꯩꯗ ꯑꯩꯅ ꯅꯪꯒꯤ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯕꯗꯣ꯫ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯀꯞꯈꯤꯕꯗꯣ." ꯇꯝꯅꯥꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯀꯥꯎꯗꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯎꯖꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯃꯗꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯑꯁꯤꯒꯤ ꯁꯛꯇꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯑꯩꯒꯤ ꯑꯁꯥꯁꯨ ꯅꯣꯡꯃ ꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥꯒ ꯅꯨꯡꯁꯤꯅꯅ ꯄꯨꯟꯕ ꯑꯗꯨꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯆꯤꯡꯉꯥꯔꯦꯜ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯅꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯄꯣꯛꯑꯝꯃꯤꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ." ꯆꯤꯡꯉꯥꯔꯦꯜꯅ ꯏꯊꯛ ꯊꯛꯀꯠꯅ "ꯇꯝꯅꯥ, ꯄꯥꯔꯤ ꯂꯥꯛꯑꯦ." ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯅꯥꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕꯗ ꯄꯥꯔꯤ ꯑꯗꯨ ꯃꯣꯡ ꯍꯥꯗꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯈꯥꯝꯂꯒ ꯉꯥꯏꯈꯣ ꯇꯝꯅ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ, ꯅꯉꯣꯟꯗ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯥꯔꯤꯅ ꯆꯤꯡꯉꯥꯔꯦꯜꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯇꯧ ꯑꯃ ꯎꯠꯂꯛꯄ ꯑꯗꯨ ꯈꯪꯂꯗꯨꯅ, ꯇꯝꯅ, ꯑꯩ ꯂꯩꯀꯣꯜꯁꯤꯗ ꯂꯩꯔꯝꯒꯦ, ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯝꯅꯥꯅ꯫ ꯀꯩ ꯍꯥꯏꯒꯗꯕꯅꯣꯗ ꯄꯥꯔꯤ? ꯄꯥꯔꯤꯅ ꯃꯆꯤꯟ ꯑꯗꯨ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ, ꯅꯪꯗꯤ ꯄꯥꯎꯁꯦ ꯇꯥꯔꯝꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯅꯐꯝꯗ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯇꯝꯅꯥ ꯆꯤꯡꯅꯅ, ꯀꯔꯤ ꯄꯥꯎ? ꯄꯥꯔꯤꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒ ꯅꯍꯥꯛꯀꯤ ꯏꯃꯥ ꯄꯥꯕꯨꯡꯒꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯋꯥꯗꯣ ꯇꯥꯕꯗ ꯇꯝꯅꯥꯅ ꯉꯛꯅ, ꯀꯔꯤ? ꯑꯁꯨꯛ ꯊꯨꯅ? ꯑꯩꯒꯤ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯗꯅ? ꯅꯪꯅ ꯍꯥꯟꯅ ꯈꯪꯉꯤꯗꯨꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒ ꯅꯣꯏꯒꯤ ꯄꯥꯕꯨꯡꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯆꯥꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯅꯧꯕ ꯋꯥꯐꯝ ꯑꯃ ꯅꯠꯇꯦ, ꯅꯪ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯇꯝꯅꯥꯅ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯄꯥꯔꯤꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯁꯨ ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ, ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯊꯕꯛ ꯑꯩ ꯄꯥꯝꯗꯦ꯫ ꯄꯥꯔꯤꯅ ꯇꯝꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ, ꯇꯝꯅꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯤꯕꯁꯤꯕꯣ? ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇꯪꯗꯤ ꯎꯠꯂꯨꯗꯅ, ꯑꯩ ꯍꯔꯥꯎꯖꯒꯦ꯫ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈꯤꯕꯒꯦ? ꯑꯩꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯍꯩꯅꯗ꯭ꯔꯤꯕꯅꯣ? ꯇꯝꯅꯥꯅ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ, ꯗꯥ ꯄꯥꯔꯤ, ꯅꯪ ꯋꯥꯔꯧꯒꯅꯨ, ꯅꯪꯒꯤ ꯑꯁꯣꯏꯕ ꯀꯩꯝꯇ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯆꯦꯟꯅ ꯂꯦꯞꯈꯤꯕꯅ ꯑꯩꯅ ꯑꯇꯣꯞꯄ ꯀꯅꯥꯕꯨꯁꯨ ꯌꯦꯡꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤ ꯑꯁꯦ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯅꯠꯇꯦ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯔꯛꯂꯤꯕꯁꯦ, ꯑꯩꯅ ꯍꯦꯛ ꯄꯤꯛꯂꯤꯉꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ, ꯑꯩꯒꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯖꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯗꯗꯨꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗ ꯇꯛꯁꯤꯟꯗꯨꯅ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩ ꯈꯪꯉꯤ꯫ ꯑꯩ ꯏꯃꯥ ꯕꯕꯥꯒꯤ ꯃꯥꯌꯣꯛꯇꯗꯤ ꯂꯦꯞꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯅꯪꯅ ꯈꯪꯕꯅ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯅꯅꯕ ꯅꯝꯗꯅ ꯍꯣꯠꯅꯕ ꯅꯇꯧ ꯃꯗꯨꯅꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯐꯠꯇꯕ ꯍꯥꯏꯕꯕꯨ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯒꯗꯕ ꯃꯥꯟꯗꯦ꯫ ꯄꯥꯔꯤꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯥꯔꯒ ꯊꯧꯁꯥꯗꯅ ꯅꯣꯛꯂꯒ ꯇꯝꯅꯥꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯃꯁꯝ ꯑꯗꯨ ꯍꯨꯒꯠꯄꯤꯔꯒ, ꯑꯗꯨꯕꯨ ꯑꯩꯁꯦ ꯐꯠꯇꯕ ꯃꯤ ꯑꯃꯔꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯐꯪꯅꯅꯕ, ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯖꯕ ꯑꯃꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯖꯕ ꯑꯁꯤꯕꯨ ꯑꯔꯥꯟꯕ ꯑꯣꯏꯔꯕ꯭ꯔꯣ? ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯂꯥꯏꯔꯦꯝꯕꯤ ꯀꯅꯥ ꯑꯃꯠꯇ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯂꯩꯔꯤꯕꯁꯦ ꯅꯍꯥꯛ ꯈꯛꯀꯤꯗꯃꯛꯅꯤ꯫ ꯃꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯀꯅꯥ ꯑꯃꯗ ꯅꯪꯅ ꯎꯠꯂꯤꯕ ꯊꯧꯒꯜꯂꯣꯟ ꯑꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯇꯝꯅꯥꯅ ꯁꯥꯎꯔꯥꯡꯅꯅ ꯄꯥꯔꯤꯗꯒꯤ ꯈꯣꯡꯀꯥꯞ ꯈꯔ ꯍꯟꯇꯣꯛꯂꯒ, ꯗꯥ ꯄꯥꯔꯤ, ꯑꯩ ꯅꯪꯕꯨ ꯐꯠꯇꯦ, ꯑꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛꯀꯤ ꯑꯗꯨꯗꯤ ꯅꯕꯨꯛ ꯐꯠꯇꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯐꯪꯗꯕ ꯌꯥꯗꯦ, ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯂꯤꯆꯠ ꯑꯃ ꯌꯥꯎꯕꯗꯣ ꯃꯗꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯕ ꯅꯠꯇꯦ, ꯀꯠꯊꯣꯛꯄꯁꯨ ꯅꯨꯡꯁꯤꯕ ꯃꯈꯜ ꯑꯃꯅꯤ꯫ ꯅꯪꯅꯕꯨ ꯇꯁꯦꯡꯅ ꯑꯩꯕꯨ ꯈꯟꯕꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯤꯕ ꯑꯗꯨꯗ ꯀꯠꯊꯣꯛꯄꯤꯈꯤꯕꯗ ꯊꯃꯣꯏ ꯁꯦꯡꯕ, ꯊꯃꯣꯏ ꯆꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯒꯦ꯫ ꯄꯥꯔꯤ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯅ ꯇꯝꯅꯥꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯅꯛꯁꯤꯜꯂꯒ, ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯃꯁꯛ ꯐꯖꯅ ꯃꯨꯟꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯔꯒꯗꯤ ꯌꯥꯝ ꯐꯕꯅꯤ, ꯐꯠꯇ꯭ꯔꯕꯗꯤ ꯂꯥꯏꯔꯦꯝꯕꯁꯨ ꯑꯣꯏꯁꯅꯨ, ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕ ꯑꯣꯜꯂꯛꯄ ꯌꯥꯏ꯫ ꯑꯩꯗꯤ ꯀꯠꯊꯣꯛꯄ ꯅꯨꯡꯁꯤꯕꯗꯣ ꯄꯥꯝꯗꯦ, ꯀꯠꯊꯣꯛꯂꯒ ꯀꯥꯏꯅ ꯃꯩꯆꯥꯛ ꯈꯪꯍꯧꯕꯗꯣ, ꯑꯗꯨꯒ ꯅꯪꯅ ꯄꯤꯔꯝꯕ ꯕꯣꯔ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯄꯦꯟꯊꯣꯛꯅ ꯂꯩꯒꯗꯕ ꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤꯅꯤ, ꯀꯅꯥꯝꯇꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯈꯣꯏꯗꯥꯖꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯔ ꯊꯝꯃꯨ꯫ ꯑꯊꯨꯕ ꯃꯇꯝꯗ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕꯅꯤ, ꯃꯁꯦ ꯅꯍꯥꯛꯅ ꯈꯪꯖꯤꯜꯂꯨ꯫
ꯇꯥꯝꯅꯥ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯗꯤ ꯀꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯃꯇꯪꯗꯤ ꯍꯥꯏꯍꯧꯔꯒꯦ ꯅꯤꯡꯂꯗꯨꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ꯫ ꯑꯗꯨꯕꯨ ꯗꯥ ꯄꯥꯔꯤ, ꯂꯥꯏꯕꯛ ꯑꯁꯤꯗ ꯅꯍꯥꯛꯀ ꯂꯨꯍꯣꯡꯉꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕꯁꯨ, ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯂꯕꯁꯨ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛꯀꯤꯅꯤ꯫ ꯅꯉꯣꯟꯗ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯑꯩꯗꯤ ꯈꯥꯏꯕ ꯉꯝꯂꯣꯏ꯫ ꯄꯥꯔꯤ ꯃꯔꯧ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯅꯥꯅ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯝꯅꯥ ꯃꯊꯥ ꯁꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯆꯤꯡꯉꯥꯔꯩꯁꯨ ꯆꯪꯁꯤꯜꯂꯛꯂꯒ, ꯇꯝꯅꯥ, ꯑꯩꯁꯨ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕꯗꯣ ꯂꯣꯏꯅ ꯇꯥꯍꯧꯏ꯫ ꯇꯝꯅꯥꯅ ꯀꯞꯂꯒ ꯅꯨꯡꯉꯥꯏꯇꯅ, ꯆꯤꯡꯒꯥꯔꯩ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯁꯥꯐꯣꯡꯗ꯭ꯔꯤ, ꯃꯐꯝꯗꯁꯨ ꯇꯥꯛꯇ꯭ꯔꯤ꯫ ꯑꯔꯣꯠꯄ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯁꯦ ꯍꯥꯏꯗ꯭ꯔꯤ ꯇꯝꯗ꯭ꯔꯤꯉꯩꯗ ꯑꯩ ꯂꯨꯍꯣꯡꯈꯤꯕ ꯇꯥꯔꯕ꯭ꯔꯣ? ꯑꯩ ꯃꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯑꯩꯒ ꯃꯥꯒ ꯁꯛꯈꯪꯅꯗ꯭ꯔꯕꯁꯨ ꯑꯩ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯕ ꯄꯣꯛꯎꯔꯦ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯗꯣꯏꯔꯣ? ꯆꯤꯡꯉꯥꯔꯩ ꯃꯣꯃꯣꯜ ꯅꯣꯛꯂꯒ ꯇꯝꯅꯥꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ, ꯅꯨꯡꯁꯤꯕꯕꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯔꯥꯜ ꯑꯣꯏꯅ ꯂꯧꯔꯤꯕꯅꯣ? ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯃꯥꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯛꯈꯪꯗꯕ ꯃꯍꯥꯛ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯗꯥ ꯄꯥꯔꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯉꯥꯔꯩ, ꯑꯩꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯃꯍꯥꯛ ꯑꯗꯨꯒ ꯃꯇꯝ ꯈꯔꯗꯗꯤ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯦꯛ ꯈꯔꯗꯨ ꯄꯨꯟꯖꯔꯒ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯧꯔꯒꯦ꯫ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯉꯨ, ꯑꯩ ꯃꯥꯒ ꯑꯝꯇ ꯎꯅꯕ ꯌꯥꯍꯜꯂꯨ꯫ ꯆꯤꯡꯉꯥꯔꯩꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ, ꯇꯝꯅꯥ, ꯑꯩꯈꯣꯏ ꯂꯥꯏꯔꯦꯝꯕꯤ ꯃꯄꯣꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯩꯕꯥꯛꯇ ꯊꯥꯕꯗꯤ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯀꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯖꯧ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯔꯩꯕꯥꯛꯇ ꯆꯠꯅꯅꯕꯒꯤ ꯂꯝꯕꯦꯜ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯕꯣꯛ ꯍꯅꯨꯕꯤꯗ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯍꯥꯏꯗꯨꯅ ꯌꯦꯡꯉꯒꯦ꯫ ꯑꯩ ꯁꯣꯏꯗꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯆꯠꯀꯅꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯗꯨ ꯂꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯝꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯣꯟꯖꯩ꯫ ꯑꯣ, ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯁꯨ ꯅꯠꯇꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯄꯥꯝꯖꯔꯤꯕ, ꯉꯥꯎꯖꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯅꯍꯥꯛ ꯀꯅꯥꯅꯣꯁꯨ ꯈꯪꯗ꯭ꯔꯤꯕ? ꯅꯍꯥꯛꯁꯦ ꯇꯁꯦꯡꯅ ꯑꯉꯥꯎꯕꯤ ꯅꯨꯡꯁꯤꯕꯤꯅꯤ꯫ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯩꯈꯣꯏ ꯂꯥꯏꯔꯦꯝꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤꯔꯥ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯕꯅ ꯇꯝꯅꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯇꯝꯅꯥꯒꯤ ꯃꯄꯥꯕꯨꯡ ꯀꯨꯟꯖꯣꯅ ꯁꯥꯎꯅ, ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯍꯥꯛ ꯅꯁꯥꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤ ꯊꯕꯛꯅ ꯆꯠꯀꯅꯤ, ꯀꯔꯤ ꯊꯕꯛꯅ ꯆꯠꯂꯣꯏ ꯍꯥꯏꯕ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯏꯐꯝꯗ ꯍꯧꯗꯣꯛꯂꯤꯕ? ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯎꯠꯂꯤꯕ꯭ꯔꯥ ꯅꯍꯥꯛꯀꯤꯁꯦ? ꯄꯥꯕꯨꯡꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯎꯁꯤꯠꯇꯕ ꯀꯩꯁꯨ ꯂꯩꯖꯗꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯅꯍꯥꯛꯀꯤ ꯌꯥꯊꯪꯁꯨ ꯏꯟꯗꯨꯅꯇ ꯂꯥꯛꯏ꯫ ꯅꯣꯡꯃꯇꯁꯨ ꯑꯩ ꯅꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯕꯤꯔꯝꯕ ꯑꯗꯨꯅꯤ꯫ ꯑꯩ ꯃꯁꯤꯗꯁꯨ ꯅꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯟꯗꯦ꯫ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯕꯨ ꯅꯆꯥ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ, ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯇꯥꯕꯤꯔꯝꯂꯕꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯅꯕ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯕꯨꯡ, ꯃꯁꯤ ꯈꯛꯇꯤ ꯌꯥꯕꯤꯌꯨ꯫ ꯑꯩꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯤꯔꯝꯂꯦꯟꯗ ꯆꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯃꯇꯝ ꯆꯥꯅ ꯍꯟꯖꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯈꯨꯔꯨꯝꯂꯛꯈꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯔꯥꯙꯦꯅ ꯅꯨꯡꯉꯥꯏꯇꯅ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯁꯤꯃꯇꯪꯗꯤ ꯌꯥꯕꯤꯈ꯭ꯔꯁꯤ꯫ ꯀꯨꯟꯖꯣꯅ ꯈꯣꯜ ꯋꯥꯡꯂꯞꯅ, ꯔꯥꯙꯦ, ꯅꯪꯕꯨꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯅꯆꯥ ꯑꯁꯤꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯟꯗꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯇꯧꯕꯤꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯃꯇꯪꯗꯤ ꯑꯌꯥꯕ ꯄꯤꯕꯤꯈ꯭ꯔꯁꯤ꯫ ꯂꯨꯍꯣꯡꯗꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯑꯁꯤꯁꯨ ꯃꯁꯥꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯌꯥꯁꯤꯟꯅꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩ
ꯃꯁꯤ ꯃꯊꯪꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯄꯥꯝꯃꯤ꯫ ꯀꯨꯟꯖꯣꯗꯨ ꯔꯥꯙꯦꯗ ꯑꯃꯨꯛ ꯌꯦꯡ ꯇꯝꯅꯥꯗ ꯑꯃꯨꯛ ꯌꯦꯡꯊꯧꯔꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ, ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯁꯤꯃꯇꯪꯗꯤ ꯑꯌꯥꯕ ꯄꯤꯔꯒꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯅꯥ ꯍꯔꯥꯎꯅ ꯔꯥꯙꯦꯗ ꯌꯦꯡꯖꯔꯛꯏ꯫ ꯀꯨꯟꯖꯣꯅ, ꯑꯗꯨꯕꯨ ꯉꯥꯏꯈꯣ, ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯂꯨꯍꯣꯡꯕꯁꯦ ꯉꯁꯤꯗꯒꯤ ꯊꯥꯔꯒ ꯊꯥ 6 ꯈꯛꯇꯗꯤ ꯋꯥꯠꯂꯤꯕꯁꯦ, ꯑꯗꯨꯅ ꯊꯥ 3 ꯈꯛ ꯃꯤꯔꯩꯕꯥꯛꯇ ꯆꯠꯄꯗꯣ ꯑꯌꯥꯕ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯅꯤꯡ ꯇꯝꯕꯁꯨ ꯌꯥꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯎꯃꯪꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯒꯗꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯊꯣꯛꯇꯨꯅ ꯀꯥ ꯍꯦꯟꯅ ꯂꯥꯡ ꯈꯣꯠꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇꯗ ꯎꯠꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯍꯥꯛ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯪꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯈꯪꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯃꯤꯑꯣꯏ ꯑꯃꯈꯛ, ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯗꯨꯗꯗꯤ ꯈꯪꯍꯟꯕ ꯌꯥꯏ꯫ ꯃꯁꯤ ꯍꯦꯛ ꯏꯟꯗꯕ ꯃꯇꯝꯗ ꯊꯥ 3 ꯑꯗꯣ ꯐꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛꯄꯨ ꯑꯩꯅ ꯂꯧꯈꯠꯄ ꯂꯥꯛꯀꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯁꯣꯏꯗꯅ ꯏꯟꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯇꯝꯅꯥꯗꯨ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯔꯥꯙꯦꯅ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯤꯔꯩꯕꯥꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯅꯤꯡꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯕ ꯀꯅꯥ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯔꯦ꯫ ꯔꯥꯙꯦ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ ꯃꯃꯤꯠ ꯑꯗꯨ ꯂꯪꯈꯠꯂꯛꯏ꯫ ꯇꯝꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯗꯨꯕꯨ ꯏꯃꯥ, ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ꯫ ꯂꯨꯍꯣꯡꯕ ꯑꯁꯤꯗꯤ ꯑꯩ ꯗꯥꯄꯥꯔꯤꯒ ꯑꯗꯨꯝ ꯍꯣꯡꯒꯅꯤ꯫ ꯑꯩ ꯅꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯀꯩꯗꯧꯅꯨꯡꯗ ꯂꯦꯞꯄꯣꯏ꯫ ꯔꯥꯙꯦꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯇꯝꯅꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯇꯝꯅꯥꯅ, ꯑꯩꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯥꯒ ꯃꯇꯝ ꯈꯔ ꯂꯦꯜꯂꯨꯒꯦ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯐꯪꯖꯕ ꯑꯊꯥꯡꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯨꯟꯖꯣꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯉꯥꯔꯩꯁꯨ ꯌꯧꯔꯛꯂꯗꯨꯅ, ꯊꯝꯅꯥ, ꯂꯥꯛꯑꯣ, ꯃꯇꯝ ꯍꯦꯟꯈ꯭ꯔꯕꯗꯤ ꯑꯕꯣꯛ ꯍꯅꯨꯕꯤꯗꯨ ꯆꯪꯈ꯭ꯔꯅꯤ꯫ ꯏꯆꯥꯊꯣꯏ, ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯇꯝꯅꯥꯅ ꯀꯥꯎꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ ꯆꯤꯡꯉꯥꯔꯩꯒ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯁꯨꯔꯨꯡ ꯑꯗꯨ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯃꯊꯥ ꯁꯥꯅ ꯔꯥꯙꯦꯗ ꯌꯦꯡꯂꯒ, ꯍꯥꯏ ꯃꯃꯥ, ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯀꯥꯏꯔꯛꯄ ꯊꯣꯛꯂꯕꯗꯤ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠꯇꯤ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯄꯥꯕꯣ, ꯑꯩ ꯏꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯩ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯅꯪꯍꯜꯂꯣꯏ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯍꯣ, ꯑꯗꯨꯕꯨꯗꯤ ꯔꯥꯙꯦ ꯑꯩꯒꯤ ꯏꯆꯥꯅꯤꯗꯅ꯫ ꯁꯣꯝꯗꯅ ꯁꯨꯝ ꯂꯦꯞꯇꯅ ꯌꯧꯁꯤꯜꯂꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯄꯥꯔꯤꯗꯨ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯂꯒ ꯂꯦꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯝꯅꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯞ ꯂꯦꯞꯇꯨꯅ ꯏꯊꯛ ꯊꯛꯀꯠꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯇꯝꯅꯥꯗ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯀꯗꯥꯏ, ꯄꯤꯔꯛꯑꯣ꯫ ꯇꯝꯅꯥꯅ ꯉꯛꯅ, ꯀꯩꯅꯣ, ꯀꯩ ꯄꯤꯔꯛꯑꯣ ꯍꯥꯏꯅꯣ? ꯅꯪꯒꯤ ꯈꯥꯎꯖꯥꯎꯗꯣ, ꯅꯇꯣꯝꯇꯅ ꯑꯗꯨꯛꯂꯨꯝꯅ ꯄꯨꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯗꯒꯤ ꯈꯥꯎ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯥꯅ ꯑꯣꯏꯅ ꯌꯥꯜꯂꯒ ꯆꯠꯄ ꯍꯧꯏ꯫ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯒꯥꯔꯩ ꯑꯃꯗꯤ ꯇꯝꯅꯥꯗꯨ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯇꯨꯡ ꯑꯣꯟꯊꯣꯔꯛꯂꯒ, ꯀꯩꯅꯣ, ꯊꯦꯡꯉꯅꯤꯌꯦ꯫ ꯑꯕꯣꯛ ꯍꯅꯨꯕꯤꯗꯣ ꯆꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯉꯔꯣꯏ, ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯆꯤꯡꯉꯥꯔꯩꯅ ꯇꯞꯅ, ꯇꯝꯅꯥ, ꯗꯥꯄꯥꯔꯤꯁꯦ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤꯁꯛꯇꯤ ꯅꯠꯇꯦ꯫ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯅ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯁꯤꯈꯤꯕ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯗꯥꯄꯥꯔꯤꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯪꯕు ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯅꯪꯒꯤ ꯃꯤꯃꯥꯡꯗ ꯎꯔꯝꯂꯤꯕ ꯑꯁꯦ ꯀꯩꯁꯨ ꯎꯔꯝꯃꯣꯏ꯫ ꯅꯪ ꯗꯥꯄꯥꯔꯤꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯌꯨꯀꯣ꯫ ꯃꯥꯒꯤ ꯈꯜꯂꯒ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯎꯀꯣ꯫ ꯇꯝꯅꯥ ꯋꯥꯗꯤ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥꯡꯗ ꯆꯠꯂꯤꯕ ꯄꯥꯔꯤꯕꯨ ꯑꯃꯨꯛ ꯌꯦꯡꯖꯔꯛꯂꯒ ꯑꯉꯛꯄꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯔꯝꯂꯦꯟꯗ ꯌꯧꯕ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯕꯗ ꯄꯥꯔꯤꯅ ꯆꯦꯟꯁꯤꯜꯂꯒ, ꯏꯕꯣ, ꯑꯝꯇ ꯉꯥꯏꯕꯤꯈꯣ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯁꯣꯟ ꯁꯣꯟꯅ, ꯍꯥꯏ, ꯇꯨꯝꯕ ꯆꯪꯉꯒꯦ ꯇꯧꯔꯀꯥꯟꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯅꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯕꯣ, ꯃꯤꯔꯝꯂꯦꯟꯗ ꯆꯠꯆꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯌꯥꯕ ꯑꯃꯇꯪ ꯑꯕꯣꯛꯇꯒꯤ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯃꯨꯛꯇꯪꯗ ꯅꯈꯣꯏ 3 ꯆꯠꯄꯗꯤ ꯌꯥꯔꯣꯏ꯫ ꯄꯥꯔꯤꯅ ꯇꯝꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ, ꯇꯝꯅꯥ ꯈꯛꯇ ꯆꯠꯀꯗꯕꯅꯦ ꯑꯕꯣꯛ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯁꯤꯃꯇꯪꯗꯤ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯇꯔꯥꯏ ꯇꯔꯥꯏꯅ ꯆꯠꯍꯟꯕꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏ꯫
ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ "ꯁꯤꯗꯤ ꯃꯅꯤꯒꯤ ꯅꯨꯡ ꯃꯆꯥꯗꯨꯅꯤꯅ, ꯍꯧꯖꯤꯛꯇꯤ ꯌꯥꯔꯕ꯭ꯔꯥꯕꯣ?" "ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯝꯕꯒꯤ ꯃꯇꯝ ꯌꯧꯔꯦ, ꯑꯊꯨꯕꯗ ꯃꯤꯔꯝꯂꯦꯟꯗ ꯆꯠꯍꯜꯂꯝꯂꯒꯦ." ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯇꯝꯅꯥ, ꯆꯠꯂꯣ, ꯅꯨꯡꯉꯥꯏꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯄꯥꯡꯊꯣꯛꯆꯔꯨꯔꯣ." ꯇꯝꯅꯥ ꯋꯥꯗꯤ ꯉꯥꯡꯗꯦ, ꯄꯥꯔꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕ ꯑꯗꯨꯗ ꯄꯥꯔꯤ ꯈꯖꯤꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯄꯥꯔꯤꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ "ꯇꯝꯅꯥ, ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯟꯗꯤ ꯍꯜꯂꯛꯈꯣꯀꯣ." ꯇꯝꯅꯥꯅ ꯄꯥꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯞꯂꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ "ꯑꯩ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯝꯅꯥ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯤꯡꯉꯥꯔꯩꯅ "ꯗꯥ ꯄꯥꯔꯤ, ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯖꯗꯦꯗ, ꯑꯗꯨꯝꯅ ꯇꯧꯒꯅꯨ. ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯍꯜꯍꯧꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯔꯔꯣꯏ. ꯑꯗꯨꯅ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯈꯜꯂꯒ ꯆꯠꯈꯤꯕꯅꯤ. ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤꯗꯃꯛ ꯍꯜꯂꯛꯈꯤꯅꯤꯌꯦ." ꯁꯣꯝꯗꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯃꯃꯤꯠ ꯑꯗꯨ ꯖꯦꯖꯦꯠ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯑꯆꯧꯕ ꯃꯉꯥꯜ ꯑꯃꯈꯛ ꯊꯣꯛꯍꯜꯂꯛꯂꯒ ꯑꯆꯧꯕ ꯃꯆꯨ ꯃꯆꯨꯒꯤ ꯑꯣꯏꯕ ꯃꯤꯡꯁꯦꯜ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ "ꯅꯨꯄꯤ ꯃꯆꯥ, ꯃꯤꯡꯁꯦꯜ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯨ." ꯇꯝꯅꯥꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯃꯍꯥꯛꯄꯨ ꯍꯨꯝꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯍꯨꯝꯗꯨꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯋꯥꯈꯜ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯑꯁꯪ ꯑꯃꯥꯟꯇꯅ ꯊꯜꯂꯕ ꯌꯥꯝꯅ ꯐꯖꯔꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯍꯔꯥꯎꯅ "ꯑꯣ, ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ! ꯂꯩꯁꯤꯡꯁꯦ ꯃꯒꯨꯜꯁꯨ ꯌꯥꯝꯅ ꯂꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯂꯩ ꯑꯃ ꯍꯦꯛꯂꯒ ꯃꯥꯒꯤ ꯅꯥꯄꯗ ꯆꯤꯜꯂꯒ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯖꯔꯕ ꯃꯈꯜꯒꯤ ꯀꯨꯔꯥꯛ ꯈꯔ ꯄꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯅ ꯇꯣꯡꯂꯝꯃꯤ꯫ ꯀꯨꯔꯥꯛꯁꯤꯡ ꯑꯗꯨꯅ ꯇꯝꯅꯥ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯪꯕꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯤꯔꯕ ꯌꯨꯝꯖꯥꯎ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯆꯪꯒꯗꯕ ꯄꯨꯝꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯂꯦ꯫ ꯈꯪꯂꯦ ꯍꯥꯏꯕꯒꯨꯝꯅ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯍꯦꯝꯕꯗꯨ ꯋꯥꯔꯗꯨꯅ "ꯑꯁ, ꯋꯥꯔꯦꯗ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ. ꯉꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯔꯕꯁꯤꯕꯨ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯅꯤ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯉꯛꯅ "ꯑꯦ, ꯑꯥꯗ ꯂꯩꯔꯤꯕ ꯆꯤꯡꯌꯥꯑꯣꯏ ꯎꯃꯪꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯑꯣꯏꯗ. ꯀꯩꯅꯣ, ꯃꯥꯒꯤꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂ ꯃꯥꯜꯂꯦꯅꯦꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕꯗꯨ ꯊꯤꯟꯊꯕ ꯂꯩꯇꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯍꯦꯝꯕꯅ ꯉꯛꯅ "ꯀꯩꯅꯣꯅꯦ, ꯑꯩꯕꯨ ꯂꯧꯕꯨꯛ ꯃꯐꯝꯗꯒꯤ ꯁꯤꯗ ꯅꯨꯄꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯈꯛꯇꯤ ꯎꯈꯤꯕꯒꯨꯝ ꯇꯧꯏꯗ. ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ. ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯩꯅ ꯊꯕꯛ ꯋꯥꯅ ꯁꯨꯕꯗꯨꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯇꯥꯗ ꯇꯥꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯔꯕ, ꯍꯦꯛ ꯎꯕꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯃꯈꯛ ꯄꯥꯜꯂꯤꯕꯗꯨ ꯎꯕꯗ ꯍꯦꯝꯕꯅ ꯀꯛꯅ ꯆꯪꯁꯤꯜꯂꯒ "ꯀꯌꯥꯗ ꯐꯖꯅ ꯄꯥꯜꯂꯤꯕ ꯑꯪꯒꯨꯔꯅꯣꯅꯦ!" ꯑꯪꯒꯨꯔ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯃꯊꯤꯟ ꯇꯥꯕ ꯃꯈꯩ ꯆꯥꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯑꯪꯒꯨꯔ ꯆꯔꯣꯡ ꯑꯃ ꯍꯦꯛꯂꯒ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯍꯔꯥꯎꯅ ꯅꯣꯛꯂꯒ "ꯀꯔꯤ ꯈꯨꯍꯥꯎꯅꯣ ꯁꯤꯗꯤ! ꯑꯁꯨꯛ ꯍꯥꯎꯕ ꯑꯪꯒꯨꯔꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯆꯥꯗ꯭ꯔꯤ. ꯑꯁ, ꯁꯤꯗꯤ ꯈꯔꯗꯨꯝ ꯍꯦꯛꯂꯒ ꯄꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈ꯭ꯋꯥꯡꯆꯦꯠ ꯌꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯪꯒꯨꯔ ꯆꯔꯣꯡ ꯈꯔ ꯍꯦꯛꯂꯒ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯦꯝꯕꯅ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯃꯈꯛ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ "ꯁꯒꯦꯂꯩꯕꯤ, ꯑꯗꯣꯝꯕꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯅꯇꯣꯟꯇ ꯂꯩꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯅꯪꯅ ꯀꯞꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ?
ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯇꯝꯅꯥꯅ ꯍꯤꯛ ꯍꯤꯛ ꯆꯤꯡꯅ ꯀꯞꯂꯒ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯏꯕꯨꯡ, ꯑꯩ ꯌꯨꯝꯗ ꯌꯥꯝ ꯍꯟꯅꯤꯡꯉꯦ꯫ ꯍꯦꯝꯕꯅ ꯇꯝꯅꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯪꯅ ꯌꯨꯝ ꯆꯠꯅꯤꯡꯉꯒ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯤꯔꯣ? ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩ ꯃꯇꯦꯡ ꯇꯧꯒꯦ꯫ ꯏꯕꯨꯡ, ꯑꯩ ꯌꯨꯝ ꯃꯁꯛ ꯈꯪꯉꯦ, ꯂꯝꯕꯤ ꯂꯝꯃꯥꯡꯅꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯀꯞꯄꯤꯕ? ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯗꯣ ꯃꯥꯡꯈ꯭ꯔꯕꯣ? ꯑꯩ ꯀꯅꯥꯝꯇꯒ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇꯦ, ꯑꯩ ꯏꯇꯣꯝꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯝꯕꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯪꯒꯨꯔ ꯄꯥꯏꯔꯤꯕꯗꯨ ꯎꯕꯗ ꯇꯝꯅꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯪꯒꯨꯔꯗꯣ ꯌꯥꯝ ꯊꯨꯅ ꯍꯨꯟꯗꯣꯛꯈꯣ꯫ ꯅꯍꯥꯛ ꯆꯥꯔꯨꯔꯕꯣ? ꯆꯥꯔꯨꯔꯦ꯫ ꯌꯨꯝꯗ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯈꯔꯁꯨ ꯍꯦꯛꯎꯔꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯨ ꯑꯣꯟꯕꯁꯨ ꯅꯠꯇꯦ꯫ ꯍꯨ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯑꯩ ꯁꯤꯕ ꯌꯥꯏ꯫ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯒꯤ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯄꯨ ꯂꯩꯕꯒꯤꯔꯥ? ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯩꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯑꯩꯅ ꯍꯦꯛꯇꯣꯛ ꯆꯥꯊꯣꯛꯂꯤꯕ ꯑꯪꯒꯨꯔ ꯑꯁꯤꯒꯤ ꯁꯦꯜ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯣ ꯏꯕꯨꯡ, ꯅꯪꯁꯨ ꯑꯩꯅ ꯊꯥꯔꯤꯕ ꯗꯁꯥ ꯑꯁꯦ ꯊꯥꯔꯕꯀꯣ? ꯀꯩꯅꯣ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯝꯇ ꯇꯥꯍꯜꯂꯨ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯑꯆꯤꯛꯄ ꯑꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯪꯒꯨꯔ ꯑꯗꯨ ꯎꯕꯗ ꯆꯥꯅꯤꯡꯕ ꯐꯥꯎꯔꯛꯄꯗꯒꯤ ꯆꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯂꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯍꯦꯝꯕꯅ ꯄꯥꯈꯠꯅ ꯑꯪꯒꯨꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯠ ꯊꯥꯗꯔꯒ ꯀꯔꯤ? ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯁꯛꯍꯦꯜꯂꯕꯤ ꯂꯥꯛꯑꯣ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯦꯜꯍꯧꯔꯁꯤ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯑꯪꯒꯨꯔ ꯑꯁꯤꯕꯨ ꯆꯥꯔꯨꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯕꯨ ꯆꯪꯉꯨꯔꯕꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯃꯤꯇ꯭ꯔꯪ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯝꯕ ꯃꯊꯥ ꯁꯥꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯔꯛꯂꯒ ꯀꯔꯤꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ꯭ꯔꯥ? ꯃꯍꯥꯛ ꯊꯥ ꯑꯃꯗ ꯑꯃꯨꯔꯛꯇꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯪꯒꯨꯔ ꯍꯨꯔꯥꯟꯗꯨꯅ ꯆꯥꯊꯣꯛꯄꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯊꯥ 3 ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯌꯨꯝꯖꯥꯎ ꯑꯁꯤ ꯁꯦꯟꯅꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯐꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯣꯡ ꯅꯤꯅꯤꯊꯕꯛ ꯁꯨꯕ ꯅꯠꯇꯕ ꯊꯥ 3 ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯗꯣꯏꯕ? ꯑꯩꯒꯤ ꯌꯨꯝꯗ ꯀꯝꯗꯧꯕ? ꯑꯩ ꯁꯤꯗ ꯆꯠꯂꯤ, ꯁꯤꯗ ꯂꯩ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯀꯝꯗꯧꯅ ꯈꯪꯗꯣꯏꯕ? ꯑꯗꯨꯛ ꯁꯥꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯦ ꯑꯩꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯃꯈꯣꯏꯅ ꯀꯝꯗꯧꯅ ꯂꯦꯟꯒꯗꯧꯔꯤꯕ? ꯑꯩꯁꯨꯅꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯏꯁꯥꯒꯤ ꯏꯔꯥꯜ ꯏꯁꯥꯅ ꯌꯥꯖꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯑꯪꯒꯨꯔ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯪꯆꯥ ꯆꯥꯅꯤꯡꯕ ꯑꯃ ꯐꯥꯎꯍꯜꯂꯤꯕꯁꯤꯅ ꯀꯝꯗꯧꯕ? ꯃꯍꯥꯛꯅ ꯃꯍꯩ ꯇꯧꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯥꯅꯤꯡꯕ ꯄꯣꯛꯍꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯅꯠꯇꯕ꯭ꯔꯥ? ꯃꯤꯇ꯭ꯔꯪ ꯇꯧꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯥꯡꯕꯁꯨ ꯌꯥꯏ꯫ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯁꯤꯗꯤ? ꯍꯦꯝꯕꯅ ꯁꯥꯎꯔꯥꯡꯅꯅ ꯐꯔꯦ, ꯗꯟꯗꯤꯁꯨ ꯄꯤꯔꯦ ꯊꯥ 3 ꯊꯕꯛ ꯁꯨꯕ ꯑꯣꯏꯅ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯪꯒꯨꯔ ꯑꯁꯦ ꯀꯅꯥꯅꯁꯨ ꯆꯥꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯇꯥꯗꯅꯕ ꯑꯩꯅ ꯂꯣꯏꯅ ꯍꯦꯛꯇꯠꯂꯒ ꯍꯩ ꯃꯍꯤ ꯁꯦꯝꯗꯣꯛꯄ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯪꯒꯨꯔ ꯑꯗꯨ ꯁꯥꯎꯅ ꯌꯦꯡꯂꯒ ꯃꯥꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯇꯝꯅꯥꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯒ ꯃꯊꯃꯣꯏꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯁꯣꯟꯖꯩ꯫ ꯅꯨꯡꯁꯤꯕ, ꯐꯃꯨꯕ, ꯅꯍꯥꯛꯁꯦ ꯑꯩꯅ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯅꯅꯥꯛꯇ ꯑꯃꯨꯛꯇꯕꯨ ꯐꯝꯃꯤꯟꯅꯗꯨꯅ ꯃꯤꯠꯀ ꯃꯤꯆꯥꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯐꯪꯂꯦꯀꯣ꯫ ꯅꯍꯥꯛꯀ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯃꯥꯌꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕ, ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯇꯥꯕ, ꯁꯛꯇꯝꯕꯨ ꯎꯖꯔꯒ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯍꯔꯥꯎꯕ ꯐꯥꯎꯏ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯤꯡꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯦꯝꯕꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯣꯏ ꯁꯛꯍꯦꯟꯕꯤ, ꯂꯥꯛꯑꯣ, ꯅꯪꯁꯨ ꯑꯪꯒꯨꯔ ꯑꯁꯤ ꯍꯦꯛꯄꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯂꯥꯎ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯪꯒꯨꯔ ꯑꯗꯨ ꯃꯥꯁꯨ ꯍꯦꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯒꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯝꯅꯥꯅ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯍꯦꯝꯕꯅ ꯉꯛꯅ ꯀꯥꯏꯗꯅꯣ? ꯏꯃꯨꯡꯗ ꯆꯪꯉꯁꯦ, ꯃꯁꯤꯒꯤ ꯅꯣꯡꯁꯦ ꯎꯁꯥ ꯁꯥꯏꯗꯠꯄꯅꯤ꯫ ꯍꯦꯝꯕ ꯄꯥꯈꯠꯅ ꯃꯥꯅ ꯑꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯦꯜꯂꯒ ꯇꯝꯅꯥꯕꯨ ꯑꯣꯏꯅ ꯆꯤꯡꯗꯨꯅ ꯌꯨꯝꯖꯥꯎ ꯑꯗꯨ ꯇꯝꯅ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯝꯅꯥꯗꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯍꯦꯝꯕꯅ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯔꯕꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯁꯤꯔꯝꯅꯤꯗ꯫ ꯇꯝꯅꯥꯅ ꯊꯧꯁꯥꯗꯅ ꯑꯗꯣ ꯁꯣꯝꯒꯤꯕꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯩꯒꯤꯕꯨꯗꯤ ꯍꯦꯝꯕ ꯀꯧꯏ, ꯅꯪꯒꯤꯗꯤ? ꯑꯩꯒꯤꯗꯤ ꯇꯝꯅꯥ꯫ ꯑꯗꯣ ꯅꯣꯡ ꯆꯨꯕꯁꯦ
ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯇꯨ ꯑꯁꯤꯗ ꯊꯥꯔꯤꯕ ꯐꯤꯗꯥꯁꯤꯗ ꯐꯝꯃꯝꯃꯨ ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ ꯍꯦꯝꯕꯗꯤ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯕꯨ ꯌꯦꯡꯂꯨꯗꯦ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯠ ꯅꯥꯟꯅ ꯐꯖꯔꯝꯃꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯎꯔꯝꯃꯤ ꯑꯉꯛꯄꯅ ꯊꯜꯂꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯔꯛꯂꯒ ꯑꯁ ꯊꯥ 3 ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯣꯏꯕ ꯌꯨꯝꯗ ꯇꯧꯍꯧꯔꯤꯕ ꯐꯤꯕꯝꯗꯨꯒ ꯍꯧꯖꯤꯛ ꯑꯩꯕꯨ ꯃꯥꯡꯉꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯒꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯃꯟꯈꯤꯕꯅ ꯃꯥꯗꯤ ꯎꯏꯊꯈꯤꯗꯨꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯝꯗꯨꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯄꯤꯡ ꯄꯤꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯍꯧꯒꯠꯄꯤꯔꯕꯣ ꯗꯥ ꯍꯦꯝꯕ ꯍꯦꯝꯕꯅ ꯂꯩꯊꯣꯔꯛꯄꯗ ꯇꯝꯅꯥꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯑꯆꯥ ꯑꯊꯛ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯗꯤ ꯇꯨꯝꯊꯗꯨꯅ ꯂꯩꯔ ꯃꯥꯜꯂꯦ ꯑꯗꯣ ꯀꯔꯤ ꯃꯇꯦꯡ ꯇꯧꯔꯛꯎꯒꯦ ꯌꯥꯅꯤꯗ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯑꯍꯥꯟꯕ ꯑꯣꯏꯅꯁꯨ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯄꯣꯊꯥꯖꯔꯣ ꯁꯤꯗ ꯆꯥ ꯂꯩꯔꯤ ꯁꯤ ꯊꯛꯆꯤꯜꯂꯨ ꯍꯦꯝꯕꯅ ꯃꯅꯝ ꯅꯝꯂꯒ ꯍꯔꯥꯎꯅ ꯆꯉꯥꯡꯁꯤꯒꯤ ꯃꯅꯝ ꯐꯥꯎꯗꯤ ꯐꯖꯅ ꯄꯥꯜꯂꯤ ꯃꯍꯥꯎꯗꯤ ꯀꯝꯗꯧꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯎꯝ ꯑꯃ ꯆꯤꯡꯂꯒ ꯅꯪꯒꯤꯁꯤꯕꯨ ꯀꯩꯀꯩ ꯍꯥꯞꯀꯦ ꯀꯩꯀꯩ ꯍꯥꯞꯄꯒ ꯂꯣꯜꯂꯤꯅꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯒꯤ ꯈꯨꯠꯅ ꯂꯣꯟꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯣ ꯇꯝꯅꯥꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯐꯕꯨ ꯐꯖꯕ꯭ꯔꯅꯤ ꯐꯖꯕꯇ ꯅꯠꯇꯅ ꯏꯪ ꯇꯞꯄꯤ ꯅꯪꯒꯨꯝꯅ ꯆꯪꯈꯣꯟꯕꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯇꯝꯅꯥꯅ ꯍꯔꯥꯎꯅ ꯍꯦꯝꯕꯒꯤ ꯃꯌꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯑꯩꯕꯨ ꯊꯥꯒꯠꯄꯤꯕꯒꯤ ꯑꯗꯨ ꯑꯣꯏꯅ ꯆꯥꯁꯤꯜꯂꯨ ꯍꯦꯝꯕꯅ ꯉꯛꯅ ꯏꯟꯁꯤꯜꯂꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯆꯥꯔꯒ ꯀꯔꯤ ꯈꯨꯍꯥꯎꯅꯣ ꯁꯤꯗꯤ ꯃꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯤꯗꯤ ꯀꯔꯤ ꯈꯨꯍꯥꯎꯅꯣ ꯑꯩꯕꯨ ꯊꯥꯒꯠꯄꯤꯕꯒꯤ ꯃꯅꯥꯅꯤ ꯂꯩꯕꯥꯛ ꯍꯋꯥꯏꯅ ꯁꯦꯝꯕ ꯑꯆꯥꯄꯣꯠꯅꯤ ꯍꯥꯎꯕ꯭ꯔꯥ ꯍꯦꯝꯕꯅ ꯅꯣꯛꯂꯒ ꯌꯥꯝ ꯍꯥꯎꯏ ꯑꯗꯣ ꯇꯝꯅ ꯅꯪ ꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯔꯣ ꯉꯁꯥꯏ ꯑꯌꯨꯛ ꯈꯛꯇ ꯉꯥꯏꯔꯤꯌꯦ ꯉꯁꯥꯏ ꯑꯌꯨꯛ ꯈꯛꯇ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯈꯦꯠꯅꯕꯁꯨ ꯑꯣꯏꯗꯦꯅ ꯑꯗꯣ ꯅꯪꯗꯤ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅ ꯈꯪꯍꯧꯕꯗꯧꯅ ꯇꯧꯏ ꯀꯝꯗꯧꯅ ꯑꯁꯨꯛ ꯊꯨꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯈꯪꯂꯤꯕꯅꯣ ꯇꯝꯅꯥꯅ ꯍꯦꯝꯕꯗ ꯋꯥꯍꯪ ꯖꯥꯠ ꯖꯥꯠ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯔꯩ ꯇꯠ ꯇꯧꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯁꯤꯟꯕ ꯊꯨꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒꯤꯅꯤ ꯑꯣ ꯑꯩꯗꯤ ꯅꯪꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯈꯜꯂꯨꯔꯦ ꯑꯩꯕꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕ꯭ꯔꯅꯦ ꯍꯦꯝꯕꯅ ꯆꯥ ꯑꯗꯨ ꯂꯣꯏꯅ ꯊꯛꯆꯤꯜꯂꯒ ꯅꯁꯛ ꯑꯗꯨ ꯌꯥꯝ ꯐꯖꯩꯗꯨꯗꯤ ꯇꯝꯅꯥꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯊꯥꯡꯗꯣꯔꯛꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯕꯨ ꯃꯁꯛ ꯐꯖꯕ ꯈꯛꯀꯤ ꯑꯣꯏꯒꯗ꯭ꯔꯅꯦ ꯑꯊꯤꯕꯗꯤ ꯑꯣꯏꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯂꯥꯏ ꯃꯆꯥꯁꯤꯡꯁꯦ ꯃꯁꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯅꯩꯗꯅ ꯑꯗꯨꯅ ꯑꯊꯤꯕꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯕ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝ ꯈꯛꯇꯅ ꯃꯤ ꯑꯃꯒꯤ ꯑꯐ ꯐꯠꯇ ꯂꯧꯕ ꯌꯥꯅꯤꯡꯗꯦ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟ ꯑꯅꯤꯃꯛ ꯌꯦꯡꯕ ꯄꯥꯝꯃꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝ ꯂꯩꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯣ ꯐꯔꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯑꯁ ꯏꯟꯖꯥꯡꯒꯤ ꯃꯅꯝꯁꯤꯗꯤ ꯀꯨꯏꯅ ꯂꯩꯕꯒ ꯉꯝꯃꯔꯣꯏ ꯆꯥꯕ ꯍꯧꯔꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯕ ꯍꯧꯈꯤꯔꯝꯃꯤ ꯇꯝꯅꯥꯗꯤ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯅꯥ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯍꯦꯝꯕꯅ ꯇꯝꯅꯥ ꯅꯪ ꯋꯥꯔꯅꯤ ꯑꯩ ꯇꯧꯔꯒꯦ ꯆꯣ ꯅꯪ ꯄꯣꯊꯥꯖꯧꯔꯣ ꯑꯁ ꯋꯥꯗꯦ ꯀꯩꯁꯨ ꯁꯤ ꯇꯧꯔꯤꯁꯦ ꯍꯤꯡꯆꯥꯕꯗꯨꯒꯤ ꯗꯟꯗꯤꯅꯤ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯑꯒ ꯑꯩꯕꯨ ꯑꯃꯨꯛ ꯑꯈꯟꯕ ꯆꯩꯔꯥꯛ ꯄꯤꯍꯟꯒꯦ ꯍꯥꯏꯔꯣ ꯅꯪꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩ ꯉꯁꯥꯏꯗꯒꯤ ꯂꯦꯞꯄꯛꯇ꯭ꯔꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯅꯃꯥꯏꯗꯣ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦꯕ ꯇꯝꯅꯥꯅ ꯄꯥꯈꯠꯅ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯑꯌꯥ ꯗꯥ ꯍꯦꯝꯕ ꯑꯝꯇ ꯂꯥꯛꯑꯣ ꯍꯦꯝꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯪꯒꯨꯔ ꯂꯣꯏꯅꯃꯛ ꯍꯦꯛꯇꯣꯛꯈ꯭ꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯑꯃꯨꯛ ꯅꯧꯅ ꯆꯣꯡꯈꯠꯂꯛꯇꯨꯅ ꯆꯔꯣꯡ ꯑꯣꯏꯅ ꯌꯥꯟꯊꯗꯨꯅ ꯄꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯁꯤꯗꯤ ꯀꯝꯗꯧꯔꯤꯕ
ꯁꯤꯗꯤ ꯁꯤꯕ ꯅꯥꯏꯗꯕ ꯑꯪꯒꯨꯔꯅꯤ ꯈꯪꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯆꯣꯡꯅꯤꯡ ꯆꯣꯡꯊꯣꯛꯆꯧ ꯆꯣꯡꯈꯠꯂꯤꯕ ꯈꯨꯗꯤꯡ ꯑꯩꯅ ꯑꯗꯨꯝ ꯍꯩ ꯃꯍꯤ ꯁꯦꯝꯗꯣꯛꯀꯅꯤ ꯊꯤꯕꯣꯡꯖꯥꯎꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯍꯦꯝꯕ ꯑꯃꯗꯤ ꯇꯥꯝꯅꯥꯗꯣ ꯏꯪꯈꯣꯜ ꯁꯨꯅ ꯁꯨꯅ ꯇꯥꯝꯅꯥꯅ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯍꯪꯒꯣꯏꯅ ꯇꯧꯔꯤꯗꯨꯕꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯗꯟꯗꯤꯒꯤ ꯃꯇꯝ ꯂꯣꯏꯗꯧꯔꯦꯀꯣ ꯇꯥꯝꯅꯥꯅ ꯅꯨꯡꯉꯥꯏꯇꯅ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯑꯗꯣ ꯀꯩꯁꯨ ꯋꯥꯒꯅꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯇꯝꯍꯟꯕꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯑꯩꯅ ꯊꯤꯟꯕꯤꯗꯣꯏꯅꯤ ꯅꯣꯏ ꯏꯃꯥ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯔꯛꯏ ꯇꯥꯝꯅꯥꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯟꯃꯤꯟꯅꯈꯤꯕ ꯃꯇꯝꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯑꯣꯏꯅ ꯂꯩꯍꯧꯔꯅꯤꯀꯣ ꯍꯦꯝꯕꯅ ꯅꯣꯛꯂꯒ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯇꯥꯝꯅꯥꯅ ꯉꯛꯅ ꯑꯌꯥ ꯀꯥꯏꯗꯅꯣ ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯔꯣ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯇꯨꯔꯦꯜ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯍꯦꯝꯕꯅ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯆꯤꯡꯈꯠꯂꯒ ꯇꯨ ꯐꯖꯗ꯭ꯔꯥ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤꯒꯤ ꯃꯅꯝꯒ ꯂꯨꯔꯕ ꯂꯥꯏꯖ ꯏꯁꯤꯡ ꯑꯁꯤꯒ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯂꯨꯝꯃꯤ ꯌꯥꯝ ꯐꯖꯩ ꯍꯦꯝꯕꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯄꯥꯈꯠꯅ ꯑꯦ ꯀꯩꯅꯣ ꯍꯦꯝꯕ ꯀꯥꯈꯠꯂꯛꯑꯣ ꯍꯦꯝꯕꯅ ꯏꯔꯣꯏꯗꯨꯅ ꯇꯥꯝꯅꯥ ꯑꯩ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯂꯩꯁꯤ ꯍꯦꯛꯎꯒꯦ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ ꯑꯁ ꯂꯩꯒ ꯑꯝꯇ ꯄꯥꯝꯗꯦ ꯏꯔꯩ ꯀꯟꯁꯤꯜꯂꯛꯑꯗꯤ ꯈꯨꯗꯣꯡ ꯊꯤꯒꯅꯤꯑꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯦꯝꯕꯅ ꯇꯥꯁꯤꯟꯅꯗꯗꯨꯅ ꯅꯪꯅꯕꯨ ꯄꯥꯝꯃꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯂꯦꯝꯅ ꯊꯥꯔꯣꯏꯑꯦ ꯇꯥꯝꯅꯥ ꯑꯩ ꯁꯣꯏꯗꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯩ ꯑꯁꯤ ꯁꯤꯟꯅꯗꯣꯏꯅꯤ ꯇꯥꯝꯅꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯍꯦꯝꯕꯒꯤ ꯑꯅꯝ ꯈꯟꯕ ꯃꯇꯧ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯔꯩ ꯑꯗꯨ ꯀꯪꯈꯠꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯛꯊꯣꯛꯂꯝꯃꯤ ꯏꯔꯩ ꯀꯜꯂꯝꯕ ꯑꯗꯨꯗꯒꯤ ꯈꯪꯇꯞ ꯇꯞꯊꯈꯤꯕ ꯑꯗꯨꯗ ꯍꯦꯝꯕ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯨꯅ ꯂꯩ ꯑꯗꯨ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯝꯅꯥꯅ ꯃꯤꯇ꯭ꯔꯪ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯑꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯍꯦꯝꯕ ꯄꯥꯈꯠꯅ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯇꯥꯝꯅꯥꯕꯨ ꯃꯇꯝꯕꯥꯛꯇ ꯍꯤꯐꯜꯂꯒ ꯏꯁꯤꯡ ꯈꯔ ꯃꯀꯣꯛꯇ ꯊꯥꯕꯤꯔꯒ ꯇꯥꯝꯅꯥ ꯁꯦ ꯋꯥꯈꯜ ꯇꯥꯔꯕꯣ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯇꯥꯝꯅꯥ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯀꯩꯁꯨ ꯇꯧꯗꯦ ꯀꯣꯛꯁꯦ ꯈꯪꯉꯥꯎ ꯉꯥꯎꯔꯛꯄ ꯍꯦꯝꯕꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯂꯩ ꯑꯗꯨ ꯄꯤꯅꯅꯕ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯅꯥꯟꯊꯈꯤꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯍꯦꯝꯕꯅ パꯈꯠꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯔꯒ ꯂꯩ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯈꯨꯟꯕ ꯉꯝꯖꯔꯝꯃꯤ ꯇꯥꯝꯅꯥꯅ ꯅꯣꯛꯂꯒ ꯅꯠꯇꯦꯅꯦ ꯅꯪꯅ ꯂꯩꯗꯨꯕꯨ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯈꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯃꯄꯣꯛꯇ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄ꯭ꯔꯕ ꯍꯦꯝꯕꯅ ꯃꯆꯤꯟ ꯑꯗꯨ ꯇꯨꯝꯊꯣꯛꯂꯒ ꯂꯩ ꯑꯗꯨ ꯃꯈꯨꯠ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯁꯦ ꯂꯧꯔꯣ ꯇꯥꯝꯅꯥꯅ ꯂꯩ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯅ ꯍꯦꯝꯕꯅ ꯇꯥꯝꯅꯥꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯤꯡꯊꯈꯤꯔꯝꯃꯤ ꯇꯥꯝꯅꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯏꯁꯤꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ ꯃꯃꯥꯏꯗꯒꯤ ꯏꯁꯤꯡꯁꯨ ꯇꯥꯔꯛꯂꯝꯃꯤ ꯑꯌꯥ ꯍꯦꯝꯕ ꯅꯪꯁꯦ ꯌꯥꯝ ꯉꯥꯎꯁꯟꯅꯩ ꯐꯤꯔꯣꯜꯁꯦ ꯂꯣꯏ ꯆꯣꯠꯂꯤ ꯀꯩ ꯁꯥꯔꯒꯦꯁꯦ ꯍꯦꯝꯕꯅ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤꯜꯂꯒ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯁꯤꯡꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯏ ꯀꯩꯅꯣ ꯇꯥꯝꯅꯥꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯁꯤꯟꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯂꯥꯏꯔꯩꯄꯥꯛꯇꯗꯤ ꯄꯥꯔꯤꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯇꯥꯝꯅꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯃꯅꯤꯡ ꯇꯝꯍꯜꯂꯕꯁꯨ ꯃꯊꯃꯣꯏꯗꯗꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯋꯥꯖꯔꯤꯕꯅꯤ ꯁꯣꯛꯂꯤꯕꯅꯤ ꯊꯃꯣꯏ ꯑꯗꯣ ꯑꯁꯨꯝꯅ ꯍꯌꯦꯡꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯇꯥꯝꯅꯥꯗꯨ ꯃꯤꯔꯝꯂꯦꯟꯗ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯗꯒꯤ ꯄꯥꯎꯖꯦꯜ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤ ꯇꯥꯝꯅꯥ ꯂꯥꯛꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯅꯗꯤ ꯀꯅꯥꯁꯨ ꯉꯥꯏꯕꯤꯗꯕꯅꯤꯅ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯀꯔꯤ ꯊꯣꯛꯂꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯦꯝꯕꯅ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯒ ꯑꯁꯤꯒꯤ ꯑꯪꯒꯨꯔ ꯑꯁꯦ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯁꯤꯗꯤ ꯍꯦꯛꯇꯠꯂꯒ ꯄꯨꯈꯤꯒꯦ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯑꯪꯒꯨꯔ ꯑꯗꯨ ꯍꯦꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯥꯝꯅꯥ ꯅꯨꯡꯉꯥꯏꯇꯅ ꯊꯣꯔꯛꯂꯝꯃꯤ ꯍꯦꯝꯕꯅ ꯇꯥꯝꯅꯥ ꯅꯪꯁꯨ ꯌꯨꯝꯗ ꯄꯨꯅꯅꯕ ꯈꯔ ꯍꯦꯛꯎ ꯂꯥꯛꯑꯣ ꯉꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯗꯟꯗꯤ ꯄꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯣꯏꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯈꯨꯠ ꯑꯁꯤꯅ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯪꯒꯨꯔ ꯍꯦꯛꯇꯨꯅ ꯌꯨꯝꯗ ꯄꯨꯈꯤꯁꯤ ꯇꯥꯝꯅꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯦꯝꯕꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯝꯕꯅ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯇꯥꯝꯅꯥ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯗꯨꯕꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯌꯨꯝꯗ ꯊꯤꯟꯕꯤꯒꯅꯤ ꯀꯩꯁꯨ ꯋꯥꯒꯅꯨ ꯇꯥꯝꯅꯥ ꯀꯞꯂꯒ ꯍꯦꯝꯕꯗ ꯀꯣꯟꯁꯤꯟꯖꯔꯛꯏ ꯍꯦꯝꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯇꯥꯝꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯀꯩꯒꯤ ꯀꯞꯄꯤꯅꯣ
ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯑꯣꯏ ꯉꯁꯤꯃꯛ ꯅꯣꯏꯒꯤ ꯏꯃꯥ ꯕꯕꯥꯗ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕ ꯍꯥꯏꯖꯒꯦ ꯃꯈꯣꯏꯅ ꯌꯥꯔꯛꯇ꯭ꯔꯕꯁꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯌꯦ ꯇꯝꯅ ꯇꯝꯅꯥꯅ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯍꯦꯛ ꯆꯤꯡꯅ ꯀꯞꯂꯛꯂꯝꯃꯤ ꯗꯥ ꯍꯦꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯁꯦ ꯌꯥꯝ ꯊꯤꯀꯣ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯑꯩ ꯉꯁꯤꯗꯤ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯀꯩꯅꯣ ꯇꯝꯅ ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯣ ꯅꯪ ꯑꯩ ꯊꯃꯣꯏ ꯁꯦꯡꯅꯔꯒꯗ ꯂꯣꯏꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯗꯥ ꯍꯦꯝꯕ ꯇꯁꯦꯡꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤꯁꯨ ꯂꯩꯇꯦ ꯃꯥꯅ ꯗꯟꯗꯤ ꯄꯤꯈꯤꯕꯁꯨ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯝꯊꯥꯛ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯑꯣꯏꯗꯕ ꯀꯌా ꯉꯥꯡꯗꯨꯅ ꯊꯝꯈꯤꯕꯅꯤ ꯀꯩꯅꯣ ꯇꯝꯅ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯝꯅ ꯐꯥꯒꯤ ꯇꯧꯕꯒꯤ ꯃꯇꯥꯡ ꯅꯠꯇꯦ ꯇꯝꯅꯥꯅ ꯍꯧꯈꯤꯕ ꯃꯥꯅ ꯃꯤꯔꯩꯕꯥꯛꯇ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯒ ꯑꯁꯦꯡꯕꯅꯤ ꯗꯥ ꯍꯦꯝꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯁꯥꯁꯤꯟꯅꯕ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯒ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯅꯪꯕꯨ ꯅꯝꯊꯥꯛ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯃꯇꯝ ꯈꯔ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯐꯪꯕꯁꯦ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯒꯦ ꯍꯦꯝꯕꯅ ꯀꯞꯅꯣꯛ ꯇꯧꯔꯒ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯑꯝꯇ ꯊꯥꯖꯕ ꯉꯝꯗꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯧꯃꯤꯑꯣꯏꯕ ꯑꯩꯉꯣꯟꯗ ꯇꯥꯟꯅꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛ ꯑꯩ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯇꯝꯅꯥ ꯍꯦꯝꯕꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯕꯤꯗ꯭ꯔꯦ ꯈꯪꯂꯛꯂꯕꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯊꯣꯔꯛꯄ ꯑꯗꯨꯗꯗꯤ ꯍꯦꯝꯕ ꯑꯗꯨ ꯃꯀꯣꯛ ꯑꯗꯨ ꯂꯋꯥꯏꯂꯨꯗꯣꯟ ꯌꯨꯡꯈꯠꯈ꯭ꯔꯦ ꯉꯛꯅ ꯇꯝꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯊꯥꯖꯔꯕ꯭ꯔꯥ ꯍꯦꯝꯕ ꯃꯄꯤꯗꯨ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯖꯕꯅ ꯀꯞꯄ ꯍꯩꯇꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯗ ꯀꯩꯅꯣ ꯇꯝꯅ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕꯁꯤꯡꯁꯤꯕꯣ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯑꯩꯍꯥꯛꯄꯨ ꯅꯍꯥꯛꯅ ꯅꯪꯒꯤ ꯋꯥꯍꯩ ꯅꯪꯒꯤ ꯆꯝꯖꯕ ꯃꯥꯏꯊꯣꯡ ꯅꯪꯒꯤ ꯃꯤꯅꯣꯛ ꯀꯌꯥ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯁꯨ ꯂꯧꯈꯠꯄ ꯌꯥꯗꯅ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕꯤꯒꯗꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯅꯠꯇꯦ ꯇꯝꯅ ꯅꯪ ꯆꯠꯈꯤꯅꯨ ꯅꯪꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯅꯪ ꯆꯠꯈꯤꯅꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨ ꯗꯥ ꯍꯦꯝꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯊꯣꯛꯑꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯥꯏꯁꯤꯡꯒ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯦ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯅꯪꯒꯤ ꯅꯐꯝꯗ ꯌꯦꯠꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯗꯨ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪꯅ ꯂꯨꯍꯣꯡꯒꯗꯧꯔꯕꯤ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯏꯄꯥꯛ ꯑꯁꯤꯗ ꯆꯤꯡꯊꯕꯤꯔꯝꯂꯤꯕꯅꯣ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪ ꯑꯩ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯇꯝ ꯈꯔ ꯅꯪꯒ ꯄꯨꯟꯃꯤꯟꯅꯕ ꯐꯪꯕꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯅꯥꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯕꯩ ꯆꯥꯛꯅ ꯉꯥꯎꯔꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯦꯟꯕꯗꯨꯔ ꯅꯪꯅ ꯍꯔꯥꯎꯅ ꯌꯦꯡꯗꯣꯏꯁꯦ ꯍꯥꯏꯌꯨ ꯇꯝꯅꯥ ꯇꯝꯅꯥꯅ ꯍꯦꯝꯕꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯅꯪ ꯑꯩ ꯄꯨꯟꯈꯤꯕ ꯃꯇꯝ ꯑꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯋꯥꯈꯜꯗꯒꯤ ꯃꯥꯡꯍꯟꯈꯤꯕ ꯌꯥꯒꯅꯤ ꯅꯪ ꯑꯩ ꯑꯗꯨꯛ ꯍꯔꯥꯎꯅ ꯊꯥ 6 ꯄꯨꯟꯃꯤꯟꯅꯈꯤꯕ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯀꯌꯥꯁꯤꯒꯗꯣ ꯑꯩ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯇꯝꯅ ꯑꯩ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯌꯥꯎꯕ ꯍꯧꯒꯅꯤꯌꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯑꯣꯏꯒꯗꯣꯏꯅꯤ ꯁꯦ ꯆꯠꯂꯝꯗꯥꯏ ꯈꯩꯅꯔꯝꯗꯥꯏ ꯑꯁꯤꯗ ꯑꯩ ꯍꯔꯥꯎꯅ ꯈꯩꯅ ꯌꯥꯊꯪ ꯄꯤꯅꯁꯤ ꯅꯪꯒꯤ ꯋꯥꯈꯜꯗꯒꯤ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜ ꯃꯈꯩꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯑꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯅ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯪꯂꯥꯟ ꯎꯊꯣꯛꯈꯤꯔꯝꯃꯤ ꯇꯝꯅꯥꯅ ꯀꯞꯅꯣꯛ ꯇꯧꯔꯒ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯍꯦꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯒꯅꯤ ꯃꯪꯂꯥꯟꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯅꯤꯡꯁꯤꯡꯍꯧꯔꯒꯅꯤ ꯍꯦꯝꯕꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯝꯅꯥꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯌꯨꯀꯣ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯇꯝꯅꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯨꯝꯂꯛꯂꯝꯃꯤ ꯍꯦꯝꯕꯅ ꯐꯔꯦ
ꯅꯨꯡꯉꯥꯏꯅ ꯆꯠꯂꯨꯀꯣ꯫ ꯇꯝꯅꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯦꯝꯕꯗ ꯌꯦꯡꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯦꯝꯕ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯝꯅꯥ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯅꯍꯥꯃꯈꯩ ꯂꯩꯔꯝꯂꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯀꯥꯏꯗꯨꯅ ꯎꯠ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯇꯝꯅꯥꯅ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯝꯂꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯎꯠ ꯑꯣꯏꯅ ꯇꯨꯝꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯗꯨꯃꯇꯪꯗꯤ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯝꯕꯅ ꯀꯞꯅꯣꯛ ꯇꯧꯔꯒ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯁꯣꯛꯇꯨꯅ ꯄꯥꯏꯔꯒ, "ꯃꯁꯤꯃꯗꯤ ꯅꯪꯅ ꯃꯥꯡꯍꯟꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯇꯝꯅꯥ?" ꯁꯣꯝꯗꯅ ꯁꯨꯔꯨꯡꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯤꯕ ꯇꯝꯕꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯄꯣꯠꯁꯛ ꯑꯃ ꯄꯤꯖꯗꯨꯅ ꯃꯥꯅ ꯆꯥꯈꯤꯕ ꯇꯥꯏꯕꯪꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯣꯊꯣꯛꯍꯜꯂꯝꯃꯤ꯫ ꯂꯣꯏꯔꯒ ꯑꯁꯦꯡꯕ ꯏꯁꯤꯡꯗ ꯃꯁꯥ ꯄꯨꯝꯕ ꯏꯔꯨꯞꯊꯣꯛꯄ ꯂꯣꯏꯔꯒ ꯂꯥꯏꯔꯩꯄꯥꯛ ꯑꯗꯨꯗ ꯆꯪꯍꯜꯂꯛꯂꯝꯃꯤ꯫ ꯇꯝꯅꯥꯅ ꯍꯦꯛ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯒ ꯄꯥꯔꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯛꯏ꯫ "ꯑꯩꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯌꯥꯝ ꯋꯥꯔꯨꯔꯦ"꯫ ꯇꯝꯅꯥꯅ ꯄꯥꯔꯤꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯌꯥꯔꯦ, ꯀꯞꯀꯅꯨ, ꯊꯣꯛꯎ꯫ ꯑꯩꯅ ꯃꯍꯥꯛ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯞꯂꯕꯁꯤꯗꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯂꯒꯗꯕꯅꯤ"꯫ ꯄꯥꯔꯤꯅ ꯍꯔꯥꯎꯅ, "ꯂꯥꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯆꯤꯡꯉꯥꯔꯩꯅ, "ꯑꯌꯥ, ꯑꯩꯒꯁꯦ ꯑꯝꯇ ꯎꯗꯕꯤꯗ ꯃꯣꯏ ꯑꯅꯤꯈꯛꯇ ꯆꯠꯈ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦ"꯫ ꯄꯥꯔꯤꯅ ꯂꯥꯎꯔꯒ, "ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯆꯤꯡꯉꯥꯔꯩ"꯫ ꯆꯤꯡꯉꯥꯔꯩꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯤꯔꯩꯕꯥꯛꯇ ꯂꯩꯍꯧꯔꯕ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯍꯦꯝꯕꯒꯤꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟ ꯑꯣꯏꯅ ꯑꯣꯜꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯩꯄꯥꯛꯇꯅ ꯇꯝꯅꯥ ꯑꯃꯗꯤ ꯄꯥꯔꯤ ꯑꯗꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫